Ngarang Numidang Police Station gi Manungchanba Canchipur Catholic School taba lambida Sakhangdaba Singna Nupa ama Makhongda Nongmei Kaplamle Press na fangba pau amagi matung ina thodok asi ngarang numidang pung 8 khara helakpa adwaida thokibane Makhongda Nongmei Kaplamlaba mioi adugi maming Naurem Krishnadas sahi kuntrani thoi apokpa en Mohindro kawe kaksingdagini haidi mahaki oi thangba faiganda Nongmei maru ama panbadagi Singzamai police na rims ta pukhatuna laikan nakhi tungda Makhata balayang sathanabagi dabak Langol da laiba Siza Hospitals and Research Institute ta refer tawkhre adumoinamak mahak hauzik khudong thiningai oidre haidi soklaba Naurem Krishnadas Imphal West District ke manungchanna wahengbam laikai sanagi dukan tawbane mahakna mahaki dukan adudagi lupa lakh kun romgi sana puduna kaksingda laiba yumda halakpada waithau lambida Hyundai Creta amada Sakhangdaba miyoi khara laklaga mahakpo phakibane tungda Canchipur Catholic School taba lambida puraktuna mahaki faiganda Nongmei Kaplambani haidi thodogastigi matangda Kawa Police Station na case amasu lokhathre haina pau asuna makhatari laibak thiba thodogastigi matangda Krishnadas ke Mandomsa Naurem Ongbi Susilana Hai asigumba pamdaba thodok asi matungda abuk hana thokhan bigano thodok asigi matangda marlinaba department nasu asum aran thidok piduna maran laibasing phagat piu haikhe Irepa kananaba asigumba thabak sida mai onchalaga tawdo matam sida akhoi masen hanjin kwa sumaina phattaba thabak munba paisa munba khotba tawba se thamoi sena yaning te khoi dukan phambane sanagi dukan tawjabani kwa sida sana purakpase munbigre aduga masada Nongmei kapirame makhongda si mama ama oina si tawhaningte si thabak si pam jade akhoi matungna mu handa tawhanbigano sumba thabak se matungna mu handa tawbigano bisamasu yoga wana honajari ni kwa aduga angamba leipaki dagi issue si da dum yauraga angamba dum mateng pangna khotna dana hingnaba honajari baneba sumaina matungna na mo handa tawhanbigano